ꯃꯆꯥꯅꯁꯨ ꯌꯦꯜꯂꯔꯣꯏ ꯌꯥꯏꯗꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯃꯥꯗꯤ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯥꯏꯗꯅ ꯑꯣꯏꯗꯕ ꯉꯥꯡꯗꯅ ꯍꯥꯎꯃꯟꯒꯤꯅ ꯑꯩ ꯏꯇꯣꯝꯇ ꯆꯣꯞꯊꯕꯩ ꯋꯥꯔꯤꯅꯤ ꯆꯤꯀꯟ ꯃꯇꯨꯝꯗꯨꯅ ꯍꯥꯎꯕ꯭ꯔꯥ ꯑꯁꯤꯅ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯑꯣ ꯑꯩꯅꯦ ꯁꯤꯕꯨ Hai Robert. Hai. Cây trái nó paru. Maggie trái bà. Chào chào chào. How bro? Chào chào chào. Hi ma'am. Ma'am ngasidi akoy mapasatore. Angidore mamugo hatida aduna ꯇꯟꯕꯅ ꯂꯣꯏꯔꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯃꯄꯥꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯃꯨꯛ ꯁꯨꯇꯤ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯍꯦꯟꯅ ꯊꯣꯏꯅ ꯈꯟꯗ꯭ꯔꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯆꯠꯇꯣꯏꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯟꯁꯦ ꯑꯩꯈꯣꯏ ꯄꯔꯨ ꯀꯞꯄꯜꯂꯤ ꯂꯥꯏꯔꯅ ꯑꯩꯒꯤ ꯑꯣꯏꯅ ꯀꯞꯄꯛꯄ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯇꯜꯂꯦꯕ ꯀꯩꯅꯣ ꯌꯨꯝꯗꯒꯤꯁꯨ ꯃꯌꯥꯝ ꯂꯥꯡꯉꯒ ꯂꯥꯛꯑꯦ ꯑꯗꯨꯏꯗꯤ ꯂꯥꯛꯑꯒ ꯁꯨꯝ ꯌꯨꯝꯗꯒꯤ ꯃꯌꯥꯝ ꯊꯥꯗꯣꯛꯅꯔꯛꯄꯗ ꯁꯨꯝ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯃꯌꯥꯝ ꯂꯥꯡꯅꯔꯒ ꯁꯤꯗ ꯂꯥꯛꯑꯒ ꯏꯆꯤꯛ ꯆꯤꯛꯑꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯒꯤ ꯂꯥꯡꯅ ꯂꯥꯛꯑꯃꯤꯅ ꯁꯤꯗ ꯏꯆꯤꯛ ꯆꯤꯛꯄꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯊꯥꯗꯣꯛꯅꯔꯛꯄꯒꯤ ꯃꯌꯥꯝ ꯍꯔꯥꯎꯔꯝꯃꯒ ꯊꯥꯗꯣꯔꯛꯄꯗꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯄꯒ ꯑꯃꯨꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯄꯥꯁꯦ ꯍꯟꯗꯣꯔꯦ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤ ꯑꯃꯨꯛ ꯂꯥꯛꯄꯒ ꯁꯨꯕ ꯆꯥꯝꯕꯒ ꯊꯕꯛ ꯇꯧꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯁꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯍꯟꯗ꯭ꯔꯣꯕꯩꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯑꯗꯨ ꯏꯃꯥ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯣꯕꯅꯤꯅ ꯇꯜꯂꯤꯕꯅꯦ ꯁꯨꯝꯅꯦ ꯁꯨꯝ ꯑꯗꯨ ꯇꯜꯂꯦ ꯁꯥꯊꯤꯅ ꯇꯟꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯈꯜꯂꯦ ꯌꯨꯝ ꯆꯠꯈ꯭ꯔꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯣ ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯁꯤꯒꯤ ꯂꯥꯏꯔꯤꯛꯀꯤ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅꯤ ꯁꯨꯝ ꯇꯟꯁꯨ ꯇꯟꯅ ꯑꯗꯣ ꯁꯨꯝ ꯌꯨꯝꯂꯣꯝꯗꯒ ꯍꯥꯏꯔꯒ ꯀꯨꯏꯗ꯭ꯔꯦ ꯊꯥ 3-4ꯇ ꯉꯥꯏꯁꯜꯂꯛꯑꯦꯕꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯊꯥ 3-4ꯁꯦ ꯉꯥꯏꯕ ꯆꯠꯈꯤꯕꯗꯤ ꯁꯨꯝ ꯈꯪꯍꯧꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯝ ꯉꯥꯏꯕꯁꯤ ꯃꯇꯝꯁꯦ ꯌꯥꯝ ꯁꯥꯡꯕꯔꯦ ꯈꯜꯂꯦꯕ ꯁꯨꯝ ꯁꯥꯡ ꯃꯥꯜꯂꯦ ꯁꯨꯝ ꯈꯜꯂꯦ ꯑꯗꯨꯅ ꯈꯪꯗꯦ ꯉꯁꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗꯒꯤ ꯂꯥꯡꯅ ꯂꯥꯛꯄꯗꯒꯤ ꯏꯆꯤꯛ ꯆꯤꯛꯊꯔꯦ ꯑꯃꯨꯛ ꯃꯥ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯣꯃꯤꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯦꯕ ꯊꯃꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯄꯥ ꯆꯠꯄꯒꯤ ꯄꯦꯛꯀꯤꯡ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯄꯥ ꯆꯠꯄꯒꯤ ꯐꯤ ꯑꯂꯨꯝꯕ ꯈꯔ ꯑꯩꯅ ꯉꯔꯥꯡ ꯄꯨꯊꯣꯛꯑ ꯊꯝꯃꯝꯃꯦ ꯑꯗꯣ ꯊꯨꯞꯇ꯭ꯔꯤꯑꯕ ꯑꯗꯨ ꯊꯨꯞꯄꯒ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯔꯨꯁꯦ ꯅꯥꯁꯇꯥ ꯃꯦꯒꯤ ꯆꯥꯒꯦꯅ ꯃꯦꯒꯤ ꯊꯣꯡꯕꯤꯔꯤꯅꯦꯕ ꯑꯗꯣ ꯃꯄꯥ ꯃꯆꯥꯗꯤ ꯑꯌꯨꯛꯀꯤ ꯆꯔꯥ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯨꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯅ ꯕꯖꯥꯔ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣই ꯃꯄꯥ ꯃꯥ ꯆꯤꯀꯟ ꯊꯣꯡꯕ ꯆꯥꯅꯤ ꯆꯤꯀꯟ ꯊꯣꯡꯕ ꯆꯥꯅꯤ ꯍꯥꯏꯗꯣ ꯆꯤꯀꯟ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯇꯧꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯔꯨꯁꯨ ꯆꯠꯀꯦ ꯍꯥꯏꯅ ꯀꯞꯄꯤꯕ ꯑꯗꯣ ꯃꯄꯥ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯌꯥꯝꯅꯁꯨ ꯃꯥ ꯆꯠꯇ꯭ꯔꯣꯃꯤꯅ ꯄꯨꯕꯤꯔꯨꯔꯒꯦ ꯕꯖꯥꯔꯗ ꯍꯥꯏꯅꯅꯦ ꯑꯗꯣꯁꯨ ꯃꯄꯥ ꯆꯠꯄꯁꯤꯗ ꯃꯥ ꯄꯨꯕꯤꯅꯤ ꯍꯥꯏꯅꯅꯦ ꯑꯗꯣ ꯄꯔꯨꯅ ꯅꯥꯈꯣꯝ ꯃꯦꯒꯤ ꯆꯥꯈꯤꯒꯦ ꯇꯧꯔꯤ ꯃꯅꯤꯡꯗ ꯑꯗꯨꯒ ꯄꯔꯨ ꯆꯥꯡ ꯆꯥꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯄꯥꯁꯦ ꯃꯃꯤꯠꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯃꯃꯤꯠ ꯐꯠꯇ꯭ꯔꯤꯑꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯅꯣꯡꯃ ꯈꯛꯇꯪꯗꯤ ꯇꯧꯔꯝꯃꯦ ꯑꯗꯣ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯄꯔꯨꯁꯨ ꯐꯈ꯭ꯔꯦ ꯃꯥꯁꯤꯗꯤ ꯍꯥꯡꯃꯟꯗꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯌꯨꯝꯗꯒꯤ ꯑꯥꯏ ꯗ꯭ꯔꯣꯞ ꯑꯃ ꯄꯣꯔꯛꯑꯦꯕ ꯑꯗꯨ ꯑꯥꯏ ꯗ꯭ꯔꯣꯞꯇꯨꯅ ꯍꯦꯟꯖꯤꯟꯈ꯭ꯔꯤꯅꯦ ꯍꯥꯏꯅ ꯁꯤꯗ ꯑꯃꯨꯛ ꯗꯥꯛꯇꯔꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯃꯤꯠꯀꯤꯗ ꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯡꯍꯜꯂꯤꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯐꯖꯅ ꯀꯩꯅꯣꯗꯤ ꯃꯦꯆꯤꯟꯒ ꯊꯥꯅ ꯈꯣꯠꯅꯗꯤ ꯌꯦꯡꯉꯦꯕꯅꯦ ꯑꯗꯨꯒ ꯍꯥꯏ ꯃꯃꯥꯡꯗ ꯑꯥꯏ ꯗ꯭ꯔꯣꯞꯇꯣ ꯀꯔꯤ ꯊꯥꯗꯣꯏꯅꯣ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯌꯦꯡꯍꯟ ꯈꯣꯠꯍꯟ ꯇꯧꯕꯗꯨꯗ ꯑꯁꯤꯅ ꯏꯟꯐꯦꯛꯁꯟ ꯑꯣꯏꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯍꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯥꯏ ꯃꯃꯤꯠ ꯃꯊꯛꯀꯁꯦ ꯈꯨꯔꯣꯟ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯤꯠꯅꯤꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯗꯨꯝ ꯗꯨꯀꯥꯟꯗꯒꯤ ꯑꯥꯏ ꯗ꯭ꯔꯣꯞ ꯍꯥꯏꯗꯤ ꯐꯥꯔꯃꯥꯁꯤꯗꯒꯤ ꯑꯥꯏ ꯗ꯭ꯔꯣꯞ ꯑꯃ ꯂꯧꯔꯒ ꯑꯗꯨꯝ ꯍꯥꯞꯄꯒ ꯐꯩ ꯍꯥꯏꯁꯦ ꯑꯁꯤ ꯈꯟꯕꯤꯅꯣꯕ ꯗꯥꯛꯇꯔꯗ ꯌꯦꯡꯍꯟꯕꯤꯌꯨ ꯑꯗꯣ ꯃꯥꯏꯁꯦ ꯏꯟꯐꯦꯛꯁꯟ ꯑꯣꯏꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯃꯥꯏ ꯃꯃꯤꯠꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯃꯃꯤꯠꯁꯦ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯒꯤꯁꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯗꯥꯛꯇꯔꯁꯤꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤ ꯑꯗꯣ ꯍꯦꯟꯖꯟꯅ ꯀꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯃꯨꯛ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯒꯨꯋꯥꯍꯥꯇꯤ ꯆꯠꯂꯒ ꯑꯃꯨꯛ ꯐꯖꯅ ꯌꯦꯡꯍꯜꯂꯣ ꯍꯥꯏꯗꯅꯅꯦ ꯑꯃꯨꯛ ꯒꯨꯋꯥꯍꯥꯇꯤꯗ ꯌꯦꯡꯍꯜꯂꯣ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯑꯅꯤꯁꯦ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯩꯁꯨ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤ ꯆꯥꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯦ ꯑꯗꯣ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯑꯅꯤꯗꯤ ꯆꯔꯥ ꯋꯥꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯆꯥ ꯊꯛꯑꯅꯤ ꯆꯥꯍꯧ ꯆꯝꯄ꯭ꯔꯥ ꯈꯔ ꯂꯩꯔꯤ ꯆꯥꯍꯧ ꯆꯝꯄ꯭ꯔꯥꯗꯣ ꯊꯥꯗꯔꯒ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯐꯤꯁꯦ ꯑꯩ ꯊꯨꯞꯄ ꯊꯝꯕꯤꯔꯅꯤ ꯃꯥ ꯍꯥꯞꯆꯤꯟꯖꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥ ꯆꯤꯀꯟ ꯊꯣꯡꯕꯗꯣ ꯆꯥꯖꯔꯒ ꯆꯠꯆꯔꯅꯤ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯥꯗꯤ ꯃꯆꯥꯅꯁꯨ ꯌꯦꯜꯂꯔꯣꯏ ꯌꯥꯏꯗꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯃꯥꯗꯤ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯥꯏꯗꯅ ꯑꯣꯏꯗꯕ ꯉꯥꯡꯗꯅ ꯅꯪꯅ ꯐꯃꯨꯡꯗ ꯂꯣꯏꯅ ꯆꯥꯏꯔꯦ ꯐꯤꯔꯣꯜ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯥ ꯊꯛꯄ ꯂꯣꯏꯔꯦ ꯆꯥꯍꯧ ꯆꯝꯄ꯭ꯔꯥꯛꯀ ꯍꯥꯞꯄꯒꯅꯦ ꯆꯥꯍꯧ ꯆꯝꯄ꯭ꯔꯥꯛ ꯍꯥꯞꯄꯒ ꯆꯥꯔꯕꯅꯤꯅ ꯐꯖꯅ
ꯄꯨꯛ ꯁꯪꯒꯜꯂꯦ ꯆꯥꯛ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯁ꯭ꯋꯦꯇꯔꯁꯤꯡ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯑꯂꯨꯝꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯊꯨꯞꯄꯤꯔꯅꯦꯕ ꯑꯗꯣ ꯄꯣꯠꯁꯦ ꯀꯩꯀꯩ ꯆꯤꯊꯍꯧꯕ ꯌꯦꯡꯒꯦ ꯇꯧꯔꯤꯅꯤ ꯇꯟꯕꯒ ꯄꯣꯠꯁꯦ ꯀꯩꯀꯩ ꯆꯤꯊꯍꯧꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯊꯤꯖꯤꯟꯕꯤꯒꯦ ꯇꯧꯔꯤꯅꯤ ꯄꯔꯨꯒ ꯃꯄꯥꯗꯤ ꯆꯤꯀꯟ ꯂꯧꯒꯅꯦ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯥ ꯍꯥꯏꯔꯝꯃꯤꯅꯦ ꯅꯪ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯈꯣꯛꯑꯝꯃꯣ ꯍꯥꯏꯅꯅꯦ ꯌꯥꯡꯅꯕꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯈꯣꯛꯑꯝꯃꯣ ꯍꯥꯏꯕ ꯑꯗꯣ ꯇꯤꯜꯍꯧ ꯆꯅꯝꯒ ꯈꯣꯛꯇ꯭ꯔꯤ ꯑꯩꯁꯨ ꯑꯁꯨꯝ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯅꯦꯅ ꯂꯣꯏꯁꯤꯟꯕꯗ ꯑꯗꯣ ꯉꯔꯥꯡ ꯐꯤ ꯈꯔ ꯁꯨꯕ ꯑꯗꯣ ꯏꯪꯊꯝꯊꯥ ꯈꯤꯇꯪ ꯆꯪꯉꯛꯏꯅꯩꯗꯤ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥ ꯈꯔ ꯆꯪꯉꯛꯑꯃꯤꯅꯅꯦ ꯅꯨꯃꯤꯠꯁꯦ ꯇꯥꯈꯤꯕꯅ ꯍꯥꯜꯂꯦꯕ ꯑꯗꯨꯅ ꯐꯤꯁꯦ ꯃꯀꯪ ꯐꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯄꯥ ꯐꯤꯗꯣ ꯈꯔ ꯐꯧꯗꯣꯛꯄꯤꯔꯝꯕ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯆꯥ ꯊꯛꯄꯗ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯈꯛꯇꯪ ꯅꯝꯃꯨꯔꯦ ꯑꯗꯨꯗꯩꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯆꯠꯁꯤꯟꯈ꯭ꯔꯦꯕ ꯑꯗꯣ ꯇꯤꯜꯍꯧ ꯆꯅꯝꯒ ꯈꯣꯛꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯏ ꯐꯤꯁꯦ ꯍꯥꯟꯅ ꯊꯨꯞꯄꯤꯈꯤꯒꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯆꯅꯝ ꯑꯃꯨꯛ ꯄꯨꯂꯞ ꯈꯣꯛꯄꯤꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯒꯨꯋꯥꯍꯥꯇꯤꯗꯤ ꯑꯗꯨꯝ ꯏꯪꯉꯝꯃꯅꯤ ꯁꯤꯗꯗꯤ ꯑꯗꯨꯝ ꯐꯦꯟ ꯊꯥꯔꯤꯗ ꯑꯣꯂꯥꯡꯉꯤ ꯑꯗꯣ ꯑꯥꯗꯗꯤ ꯏꯪꯉꯝꯃꯅꯦꯕ ꯈꯔ ꯑꯗꯨꯅ ꯑꯁꯤꯗꯤ ꯑꯗꯨꯝ ꯊꯨꯞꯅ ꯂꯩꯔꯦ ꯑꯁꯤꯁꯨ ꯑꯂꯨꯝꯕ ꯐꯨꯔꯤꯠꯅꯤ ꯂꯣꯏꯅ ꯑꯁꯨꯕ ꯅꯠꯇꯅꯤ ꯑꯁꯤ ꯖꯦꯀꯦꯠꯁꯦ ꯄꯨꯒꯗ꯭ꯔꯥ ꯄꯨꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯜꯃꯤꯔꯥꯗꯨꯒꯨꯝꯕꯗꯣ ꯂꯩꯔꯗꯤ ꯍꯦꯡꯒꯔ ꯇꯧꯔꯒ ꯌꯥꯅ ꯊꯝꯕ ꯌꯥꯕꯅꯦꯕ ꯑꯗꯣ ꯑꯜꯃꯤꯔꯥꯗꯨꯁꯨ ꯄꯣꯁꯇꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯗꯨ ꯁꯨꯝ ꯂꯧꯗꯅ ꯁꯨꯝ ꯂꯩꯕ ꯑꯗꯣ ꯑꯗꯨ ꯂꯩꯔꯝꯃꯗꯤ ꯍꯦꯡꯒꯔꯗ ꯁꯨꯝ ꯌꯥꯜꯂꯒ ꯁꯤꯠ ꯅꯥꯟꯅ ꯂꯩꯖꯒꯗꯕꯅꯦꯕ ꯖꯨꯒꯨ ꯖꯨꯒꯨ ꯂꯥꯎꯔꯦ ꯁꯤꯒꯁꯦ ꯑꯗꯣ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯂꯩꯔꯅꯤꯗ ꯀꯩꯅꯣꯒꯁꯦ ꯃꯐꯝꯁꯦ ꯊꯥꯞꯄꯅꯤꯅ ꯄꯣꯁꯇꯤꯡꯗ ꯄꯣꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯅꯦ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯂꯩꯗꯕꯅꯦꯕ ꯑꯜꯃꯤꯔꯥꯗꯣꯅꯦ ꯑꯗꯣ ꯁꯤ ꯊꯨꯞꯄꯤꯔꯒꯦ ꯐꯖꯅ ꯂꯥꯛꯑꯕꯣ ꯄꯔꯨ ꯀꯩ ꯆꯥꯏꯅꯣ ꯄꯔꯨ ꯑꯩꯁꯨ ꯂꯥꯛꯑꯦ ꯑꯩꯅ ꯃꯃꯥꯅꯁꯨ ꯑꯩꯁꯨ ꯐꯤ ꯊꯨꯞꯄ ꯂꯣꯏꯔꯦ ꯁꯤ ꯇꯣꯉꯥꯡꯈꯛ ꯅꯪꯒꯤ ꯄꯨꯈ꯭ꯔꯣ ꯍꯥ ꯃꯥꯏ ꯃꯃꯤꯠꯁꯦ ꯑꯃꯨꯛꯁꯦ ꯐꯠꯇ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯅꯪ ꯒꯨꯋꯥꯍꯥꯇꯤ ꯆꯠꯂꯒ ꯐꯖꯅ ꯑꯃꯨꯛ ꯌꯦꯡꯍꯜꯂꯨꯔꯣ ꯄꯨꯔꯣ ꯅꯣꯡꯃ ꯅꯤꯅꯤꯗ ꯐꯅꯩ ꯃꯥꯗꯤ ꯀꯌꯥ ꯀꯨꯏꯔꯦ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯁꯤꯁꯤꯅꯤ ꯃꯌꯥꯝ ꯑꯃꯈꯛ ꯃꯃꯥꯡꯗꯅꯦ ꯇꯧꯕꯗꯨꯗꯤ ꯂꯪꯖꯦꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄꯗꯨꯗꯤ ꯂꯪꯖꯦꯈ꯭ꯔꯦꯕ ꯑꯗꯨꯅ ꯏꯟꯐꯦꯛꯁꯟ ꯑꯣꯏ ꯍꯥꯏꯕꯗꯨꯗꯅꯦ ꯑꯁꯤ ꯗꯥꯛꯇꯔꯅ ꯄꯤꯔꯛꯄꯅꯦꯕ ꯑꯅꯤꯅꯤ ꯑꯁꯤꯁꯦ ꯍꯥꯟꯅ ꯑꯁꯤꯁꯤꯅ ꯍꯥꯟꯅ ꯍꯥꯞꯄꯒ ꯑꯗꯨ ꯃꯇꯨꯡ 10 ꯃꯤꯅꯤꯠ ꯃꯇꯨꯡꯗ ꯃꯣꯏ ꯑꯁꯤꯃꯨꯛ ꯍꯥꯞꯄꯤꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯞꯄꯤꯔꯒꯦ ꯈꯔ ꯐꯕ ꯀꯧꯕ ꯂꯩꯁꯟꯗꯤꯁꯤꯅꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯁꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯁꯤ ꯀꯩꯅꯣ ꯆꯤꯀꯟ ꯂꯩꯔꯦ ꯀꯩꯅꯣ ꯆꯤꯀꯟꯁꯤꯕꯣ ꯑꯦ ꯃꯥ ꯆꯤꯀꯟ ꯆꯥꯅꯤꯡꯗꯦ ꯑꯁꯤꯒꯨꯝꯕ ꯆꯥꯅꯤꯡꯉꯦ ꯑꯩꯅ ꯁꯤꯕꯨ ꯀꯩꯅꯣ ꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅ ꯄꯤꯖꯔꯛꯏꯅꯣ ꯈꯪꯗ꯭ꯔꯦ ꯄꯦꯜꯂꯕꯅꯤꯍꯦ ꯅꯪ ꯃꯇꯣꯟꯗ ꯆꯥꯔ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯁꯤꯕꯨ ꯆꯤꯀꯟ ꯑꯃꯐꯥꯎ ꯆꯥꯕꯗ ꯇꯨꯀꯠꯆꯗ꯭ꯔꯥꯕ ꯁꯤꯕꯨ ꯃꯐꯩꯒꯗꯣ ꯈꯔ ꯌꯥꯎꯔꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯅ ꯍꯥꯏꯕꯤꯔꯛꯎ ꯖꯦꯟꯅ ꯍꯥꯎꯕ꯭ꯔꯥ ꯆꯤꯀꯟꯅ ꯍꯥꯎꯕꯗꯨꯅ ꯍꯥꯎꯕ꯭ꯔꯥꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯖꯦꯟꯅ ꯆꯤꯀꯟ ꯃꯇꯨꯝꯗꯨꯅ ꯍꯥꯎꯕ꯭ꯔꯥ ꯑꯁꯤꯅ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯁꯤꯕꯨ ꯂꯣꯏꯔꯦ ꯅꯪꯗꯅꯤ ꯍꯩꯔꯤꯁꯦ ꯁꯤ ꯆꯥꯔꯒ ꯐꯩ ꯌꯥꯏ ꯁꯤꯅ ꯉꯥ ꯁꯤ ꯈꯔ ꯇꯥꯎꯔꯒ ꯍꯥꯞꯄꯤꯔꯅꯤ ꯑꯥꯗ ꯌꯧꯔꯒ ꯃꯥ ꯆꯥꯅꯕꯒꯤ ꯍꯧꯖꯤꯛ ꯆꯥꯝꯊꯣꯛꯑꯒꯦ ꯇꯤꯜꯍꯧ ꯆꯅꯝ ꯑꯁꯤꯗꯤ ꯁꯨꯝ ꯇꯥꯎꯔꯒ ꯄꯤꯗꯣꯏꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯝꯊꯣꯛꯑꯒ ꯁꯤꯁꯦ ꯀꯔꯤ ꯇꯤꯜꯍꯧ ꯆꯅꯝꯅ ꯉꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯑꯗꯨꯏꯗꯤ ꯇꯧꯔꯒꯦ ꯇꯤꯜꯍꯧ ꯆꯅꯝ ꯄꯨꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯌꯦꯟꯒꯤ ꯀꯩꯅꯣꯗꯣ ꯃꯅꯨꯡꯒꯤ ꯂꯤꯚꯔ ꯀꯔꯤꯁꯤꯡꯗꯣ ꯑꯗꯨ ꯉꯧꯕꯗꯣ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯇꯧꯔꯝꯃꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯁꯤꯅ ꯐ꯭ꯔꯥꯏ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯃꯄꯥꯗ ꯍꯥꯞꯄꯤꯗꯣꯏꯅꯦꯕ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯣꯏꯔꯕꯅꯤꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯈꯥꯏꯗꯣꯛꯑꯒꯦ ꯑꯗꯣ ꯉꯥꯁꯨ ꯐ꯭ꯔꯥꯏ ꯇꯧꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯆꯥꯛꯁꯨ ꯊꯤꯗꯣꯛꯑꯦꯕ ꯑꯩꯈꯣꯏ ꯃꯄꯥ ꯄꯤꯖꯔꯅꯤ ꯑꯗꯣ ꯈꯔ ꯂꯣꯛ ꯊꯨꯡꯉꯤ ꯇꯧꯔꯦꯕ ꯑꯗꯨꯅ ꯃꯥ ꯏꯁꯤꯡ ꯑꯁꯥꯕ ꯂꯣꯟꯕꯤꯔꯤꯅꯤ ꯆꯥꯔꯣꯁꯦ ꯆꯧ ꯆꯥꯛ ꯆꯥꯔꯣ ꯑꯁꯤꯁꯤꯅ ꯉꯥꯁꯦ ꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯒꯦ ꯃꯥꯒꯤꯁꯦ ꯂꯣꯏ ꯍꯥꯞꯇꯣꯏꯅꯤ
Mấy hết thì này mình bị cái này ra này. Aduh, sisi aisu maga taste tau ge imung manung ni na kem kaino ma tau re ma chu se. Sisi oh kaleza na te sisi. Mà mấy cái imung manung se pung sai sai di se ko ngau re do si ma kha taste tau ge. Ngau ri này là ông mình cha hay là vậy nhỉ? Ai video là điều lâu rồi bạn. Hầu mấy cái này thì chúng ta chụp thơ vậy vậy. Chỉ cần mà tin nó ra đấy thì phụ đề xin đi hảo cho cái nào bị ra để đi người cần lấy ra sẽ em hỏi mua thì chắc chắn là đấy si ang ngô bên này bằng ang thang cái này càng chui khá lẹ bạn nóดูcàng chui được cái ra đuổi này chứ Mami cả. Mami lấy đấy. Cho bà mua cái chai này. sao Kue baru ka pa ho gare mapalo siya lagbada. Cái đâu cái này. Lai khuram lo re ji khangup se la thok to re koi mapa. Đi. Đi. Ủa kiểu gì? Kiểu rồi. Okay. Marah-marah ini ya. Karena ini oke. Thuộc lên mẹ mà khơi dịch này kẹp ngày đi ní. Bạn chất tội ra gì.